ꯁꯤꯗꯩꯗ ꯀꯥꯔꯠ ꯑꯅꯤ ꯄꯤꯔꯒꯦꯀꯣ ꯑꯅꯤꯁꯤꯗꯩꯗ ꯁꯤꯒꯤ ꯅꯨꯡꯁꯤꯡꯁꯦ ꯁꯤꯗꯩꯗ ꯑꯦꯇ꯭ꯔꯦꯛ ꯇꯧꯕ꯭ꯔꯥ ꯀꯥꯔꯠꯇ ꯑꯦꯇ꯭ꯔꯦꯛ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯏꯁꯥꯅ ꯌꯦꯡꯉꯣꯕ ꯀ꯭ꯔꯤꯁꯇꯦꯜꯁꯤꯡꯗꯨꯗꯩꯗ ꯌꯥꯔꯦꯀꯣ ꯁꯤꯗꯩꯗ ꯈꯟꯕ ꯃꯤꯈꯩꯒꯤ ꯃꯤꯟꯁ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯕ ꯃꯤꯈꯩ ꯁꯤꯒꯤ ꯑꯍꯥꯟꯕꯒꯤ ꯈꯟꯕ ꯀꯥꯔꯠꯀꯤ ꯄꯥꯔꯇꯤꯁꯦ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯔꯦꯀꯣ ꯃꯤꯟꯁ ꯅꯪꯅ ꯄꯥꯝꯃꯤꯕ ꯄꯣꯠ ꯑꯗꯒꯤ ꯅꯪꯅ ꯈꯪꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯌꯦꯡꯁꯦꯀꯣ ꯀꯨꯏꯅꯗꯤ ꯅꯝꯕ ꯉꯝꯃꯔꯣꯏ ꯑꯗꯣ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯉꯝꯃꯒꯦꯀꯣ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯆꯦꯟꯖ ꯇꯧꯔꯛꯑꯦ ꯍꯥꯏꯌꯦ ꯃꯥꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯇꯥꯟꯅꯔꯝꯒꯅꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯍꯪꯉꯨꯕ ꯑꯗꯒꯤ ꯌꯦꯡꯉꯨꯕ ꯀꯥꯔꯠꯄꯨ ꯌꯦꯡꯕ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯍꯥꯟꯅꯒꯤ ꯆꯠꯅꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯣꯔꯒꯤ ꯃꯄꯥꯕꯨ ꯇꯥꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯨꯝꯕ ꯑꯃ ꯌꯦꯡꯉꯛꯑꯝꯒꯅꯦꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯂꯥꯛꯄ ꯑꯃ ꯂꯩꯌꯦ ꯁꯤꯗꯩꯗ ꯂꯩꯔꯤꯁꯦ ꯍꯥꯟꯅ ꯊꯣꯛꯈꯤꯕꯗꯨꯗꯒꯤ ꯑꯅꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯃꯥꯏꯟꯁꯦ ꯑꯗꯨꯃ ꯆꯦꯟꯖ ꯇꯧꯔꯛꯑꯦ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯁꯤꯆꯨꯋꯦꯁꯟꯗꯨꯗꯒꯤ ꯕ꯭ꯔꯦꯛꯑꯞ ꯂꯩꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯦꯜꯐ ꯐꯤꯂꯤꯡ ꯂꯣꯁ ꯅꯪꯁꯦ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯃꯥꯡꯖꯈꯤꯗꯣꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯡꯖꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯃꯥꯏ ꯃꯐꯝꯗ ꯍꯦꯜꯗꯤ ꯁꯦꯜꯐ ꯂꯞ ꯃꯁꯥꯅ ꯃꯁꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯦꯌꯔ ꯂꯧꯖꯕ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯍꯥꯏꯗꯤ ꯃꯇꯣꯝꯗ ꯂꯩꯔꯒ ꯋꯥꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛꯇꯣ ꯐꯅꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯒꯤ ꯁꯣꯁꯦꯜ ꯒꯦꯗꯔꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯃ ꯇꯧꯋꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝ ꯈꯔꯗꯤ ꯆꯪꯅꯤ ꯍꯥꯏ ꯅꯕꯥꯅꯤꯒꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯃꯛꯀꯤꯗꯤꯀꯣ ꯃꯥ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯕꯔ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯒꯤ ꯐꯒꯠꯂꯛꯅꯕ ꯍꯦꯞ ꯐꯟ ꯂꯞ ꯏꯁ ꯀꯃꯤꯡ ꯍꯥꯏꯗꯣ ꯁꯔꯄ꯭ꯔꯥꯏꯖ ꯈꯪꯍꯧꯗꯅ ꯅꯪꯒꯤ ꯅꯐꯝꯗ ꯄꯥꯎ ꯐꯥꯎꯖꯤꯜꯂꯛꯄꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯀꯩꯅꯣ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯀꯣ ꯍꯥꯟꯅ ꯅꯨꯡꯉꯥꯏꯔꯝꯗꯕ ꯂꯩꯔꯝꯕ ꯃꯌꯥꯝꯁꯤꯡꯗꯨꯃ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯑꯦꯛꯁꯟꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯂꯧꯈꯠꯂꯛꯀꯗꯒꯦ ꯅꯣꯏꯅ ꯌꯥꯝꯅ ꯍꯪꯕ ꯀꯣꯏꯁꯟ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯀꯅꯤ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯀꯗꯒꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯍꯥꯏꯔꯒꯦ ꯏꯟꯇꯦꯟꯁꯟ ꯀꯩꯅꯣ ꯐꯖꯅ ꯊꯝꯃꯨꯀꯣ ꯑꯁ ꯊꯥꯗ ꯂꯥꯛꯑꯅꯤ ꯁꯤꯗꯤ ꯊꯥꯗ ꯑꯣꯏꯅ ꯊꯥꯗ ꯀꯔꯤ ꯊꯥꯗꯅꯣ
ꯀꯔꯤ ꯊꯥꯗꯅꯣ? ꯀꯩꯅꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁ꯭ꯄ꯭ꯔꯤꯡ ꯁꯤꯖꯟ ꯑꯇꯝ ꯁꯤꯖꯟ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯀꯟꯕꯗꯣ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯑꯣꯏꯒꯦ? ꯅꯣꯡꯖꯨ ꯊꯥ ꯅꯠꯇ꯭ꯔꯥ? ꯁꯤꯒꯤ ꯃꯊꯪꯗ ꯂꯥꯛꯇꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅꯤ ꯊꯥ ꯑꯃ ꯑꯅꯤꯗꯤ ꯉꯥꯏꯕ ꯇꯥꯔꯦ. ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ. ꯗꯤꯔꯦꯛꯁꯟ ꯈꯪꯅꯤꯡꯕ ꯃꯤ ꯅꯍꯥꯟꯒꯤꯗꯣ ꯆꯨꯝꯃꯤ ꯍꯥꯏꯌꯦꯕꯀꯣ. ꯗꯤꯔꯦꯛꯁꯟ ꯈꯪꯅꯤꯡꯕ ꯑꯣꯏꯔꯒꯅ ꯗꯤꯔꯦꯛꯁꯟꯁꯤꯅ ꯋꯦꯁ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦꯀꯣ. ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯏꯁꯥ ꯏꯁꯥꯒꯤ ꯏꯅꯔꯖꯤꯅꯤꯀꯣ, ꯁꯤꯗꯤ ꯀꯂꯦꯛꯇꯤꯞ ꯏꯅꯔꯖꯤꯅꯤꯅ. ꯚꯤꯛꯇ꯭ꯔꯤ ꯂꯣꯏ ꯂꯥꯛꯑꯦꯀꯣ. ꯃꯨꯛ ꯑꯣꯟ ꯇꯧꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯥꯏꯈꯤꯁꯤꯔꯥ ꯍꯥꯏꯕꯗꯤ ꯉꯥꯏꯕ ꯌꯥꯔꯤ ꯍꯥꯏꯀꯣ. ꯅꯝꯕꯔ 2 ꯁꯤꯕꯨ ꯈꯜꯂꯤꯕ ꯃꯤꯁꯤꯡ, ꯔꯣꯁ ꯄꯥꯠ ꯈꯟꯈꯤꯕ ꯃꯤꯁꯤꯡꯒꯤ ꯑꯃꯨꯛ ꯌꯦꯡꯉꯛꯀꯦ. ꯁꯤꯁꯨ ꯑꯐꯕꯗꯤ ꯂꯥꯛꯑꯦ. ꯑꯃꯨꯛ ꯍꯟꯅ ꯅꯧꯅ ꯍꯥꯏꯇꯥꯔꯦ ꯔꯤꯖꯅꯦꯠ ꯇꯧꯔꯛꯄꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯂꯥꯛꯏꯁꯦ. ꯑꯐꯕ ꯉꯥꯛꯇ ꯂꯥꯛꯏꯀꯣ. ꯅꯪꯒꯤ ꯈꯜꯂꯤꯕ ꯀꯥꯔꯠꯇꯨꯒꯤ ꯀ꯭ꯂꯦꯝ ꯇꯧꯁꯤꯜꯂꯣ ꯏꯅꯔꯖꯤꯗꯣ. ꯏꯅꯔꯖꯤ ꯑꯗꯨꯒ ꯏꯅꯔꯖꯤ ꯑꯦꯛꯁꯆꯦꯟꯖꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤꯀꯣ. ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯔꯗꯤ ꯃꯤꯉꯣꯟꯗ ꯀꯩꯅꯣꯝꯃ ꯍꯟꯕ ꯍꯥꯏꯕꯁꯤꯃ ꯀꯥꯎꯒꯅꯨꯀꯣ. ꯂꯥꯏꯛ ꯇꯧꯒꯦꯔꯥ, ꯁꯤꯌꯔ ꯇꯧꯒꯦꯔꯥ. ꯁꯤꯌꯔꯤꯡ ꯏꯁ ꯗ ꯕꯦꯁ. ꯁꯤꯌꯔ ꯇꯧꯁꯜꯂꯝꯃꯒ ꯑꯐꯕꯗꯣ ꯑꯣꯏꯅꯅꯕ. ꯋꯤꯁ ꯐꯨꯜꯐꯤꯜ ꯂꯥꯛꯑꯦ. ꯅꯪꯒꯤ ꯑꯣꯏꯕ ꯀꯔꯃꯤꯛ ꯀꯩꯅꯣ ꯑꯃ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ. ꯑꯐꯕꯔꯣꯝꯗ ꯆꯪꯉꯛꯀꯗꯧꯔꯦ ꯀꯣ. ꯑꯗꯨꯕꯨ ꯃꯥꯗꯤ ꯍꯥꯏꯖꯕ ꯂꯣꯟꯖꯕꯁꯦ ꯀꯌꯥꯗꯤ ꯄꯥꯝꯒꯟꯗꯕ ꯃꯤꯅꯦ. ꯑꯗꯣ ꯑꯐ ꯐꯠꯇ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯃꯨꯟꯅ ꯅꯩꯅꯔꯤ. ꯑꯗꯨꯅ ꯁꯤꯒꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯟꯐ꯭ꯂꯤꯛ ꯂꯩꯔꯤꯁꯦ ꯑꯁꯤ ꯂꯣꯏꯔꯒ ꯑꯗꯨꯝ ꯃꯥꯏ ꯂꯥꯛꯆꯔꯅꯤ. ꯑꯅꯤ ꯑꯗꯨꯝ ꯂꯥꯛꯑꯦꯀꯣ. ꯔꯟꯅꯤꯡ ꯆꯦꯖꯤꯡ ꯇꯣꯛꯎꯀꯣ. ꯔꯟꯅꯤꯡ ꯆꯦꯖꯤꯡ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯥꯏ ꯃꯐꯝꯗ ꯃꯦꯁꯦꯖ ꯊꯥꯕ, ꯑꯗꯒꯤ ꯏꯃꯦꯜ ꯇꯧꯕ, ꯑꯗꯒꯤ ꯀꯣꯜ ꯕ꯭ꯂꯣꯛ ꯂꯩꯈ꯭ꯔꯦ ꯈꯪ ꯈꯪꯅ ꯐꯣꯟ ꯇꯧꯁꯟꯕ, ꯑꯗꯨꯒꯨꯝꯕ ꯑꯃ ꯅꯪꯉꯣꯟꯗꯒꯤ ꯁꯨꯝ ꯊꯥꯗꯣꯛꯑꯒ ꯂꯩꯔꯤꯕ ꯈꯪꯕ꯭ꯔꯥ. ꯑꯗꯨꯅ ꯃꯥꯁꯦ ꯑꯗꯨꯝ ꯆꯦꯟꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯂꯩ. ꯑꯗꯨꯗꯨꯃ ꯇꯣꯛꯑꯣ. ꯅꯁꯥꯅ ꯅꯁꯥꯕꯨ ꯍꯥꯟꯅ ꯔꯤꯀꯚꯔ ꯇꯧꯅꯕ ꯍꯣꯠꯅꯧ. ꯁꯤꯅꯤ ꯈ꯭ꯋꯥꯏ ꯃꯔꯨ. ꯑꯩꯈꯣꯏꯅ ꯈꯪꯗꯕꯒꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ, ꯑꯩꯒꯤ ꯍꯔꯥꯎꯕꯁꯦ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯁꯤꯟꯅꯈꯤꯕ ꯑꯗꯨꯅꯅꯤꯀꯣ. ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯂꯥꯛꯆꯖꯅꯤꯀꯣ. ꯑꯁ ꯁꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇꯥꯔꯦꯀꯣ. ꯋꯥꯟ ꯅꯥꯏꯠ ꯁ꯭ꯇꯦꯟ ꯃꯌꯥꯝ ꯑꯃ, ꯑꯣꯞꯁꯟ ꯃꯌꯥꯝ ꯑꯃ ꯂꯣꯏꯅꯩ ꯍꯥꯏꯕ ꯑꯃꯗꯤ ꯂꯥꯛꯑꯦꯕꯀꯣ. ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯒꯤ ꯀꯩꯅꯣ ꯑꯣꯏꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯋꯤꯜ ꯑꯣꯐ ꯐꯣꯔꯆꯨꯟ ꯂꯥꯛꯏꯕꯅꯤꯅ ꯅꯪꯒꯤ ꯗꯤꯚꯥꯏꯟ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯅ ꯄꯤꯕ ꯃꯇꯝꯗꯤ ꯂꯥꯛꯀꯅꯦꯕ. ꯑꯗꯨꯗꯩꯗ ꯅꯪꯒꯤ ꯕꯤꯜ ꯑꯞꯇꯣ ꯃꯈꯣꯡ ꯁꯦꯠꯅ ꯍꯧꯒꯠꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯧꯒꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯃ ꯅꯕꯥꯅꯤꯒꯤ ꯀꯩꯅꯣꯗꯨꯃ ꯗꯔꯀꯥꯔ ꯑꯣꯏꯕꯗꯣ. ꯈꯪꯍꯧꯗꯅꯗꯣ ꯑꯦꯡꯒꯦꯖꯃꯦꯟ ꯂꯥꯛꯄ ꯑꯣꯏꯒꯦꯔꯥ, ꯅꯍꯥꯟꯈꯩ ꯄꯥꯎꯁꯨ ꯐꯥꯎꯅꯔꯗꯅ ꯊꯛ ꯂꯥꯎꯅ ꯐꯥꯎꯖꯜꯂꯛꯄ ꯀꯣ, ꯑꯗꯨꯒꯤꯗꯨꯃ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯌꯦꯕ. ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯑꯗꯨꯗꯨꯃ ꯍꯥꯟꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯧꯕ. ꯚꯦꯂꯨ ꯄꯤꯌꯣꯕꯀꯣ. ꯅꯪꯅ ꯍꯥꯟꯅ ꯁꯣꯏꯈꯤꯁꯦ ꯀꯩꯅꯣ, ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯀꯔꯤꯅꯣ, ꯑꯁꯤ ꯃꯌꯥꯝꯁꯤꯃ ꯐꯤꯜ ꯇꯧꯅꯕ ꯍꯣꯠꯅꯊꯣꯛꯑꯣ ꯍꯥꯏꯅꯤꯡꯉꯦ ꯑꯩꯒꯤ ꯋꯥꯇꯗꯤꯀꯣ. ꯅ꯭ꯌꯨ ꯐꯦꯁ ꯑꯃꯗ ꯂꯥꯛꯑꯅꯤ ꯍꯥꯏꯌꯦꯕ ꯂꯥꯛꯏꯕ ꯄꯣꯠꯁꯦ.
ꯑꯐꯕ ꯉꯥꯛꯇꯗꯤ ꯂꯥꯛꯑꯦ ꯀꯥꯔꯠ ꯑꯅꯤꯃꯛ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯅꯔꯖꯤꯁꯦ ꯌꯥꯝ ꯊꯤꯅ ꯐꯔꯤ ꯍꯥꯏꯇꯥꯔꯦ ꯇꯥꯏꯃꯤꯡ ꯃꯇꯝ once ꯋꯤꯛꯇ ꯋꯤꯛ ꯑꯍꯨꯝꯐꯥꯎꯒꯤ 3 weeks ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯌꯦꯡꯉꯣꯀꯣ ꯑꯗꯣ ꯁꯥꯎꯠ ꯊꯪꯕ ꯅꯥꯀꯜꯂꯣꯝꯗꯒꯤ ꯀꯣ ꯋꯤꯟꯇꯔ ꯁꯤꯖꯟꯒꯨꯝꯕꯗ ꯈꯪꯅꯈꯤꯕ꯭ꯔꯣ ꯋꯤꯟꯇꯔ ꯁꯤꯖꯟꯒꯨꯝꯕꯗ ꯈꯪꯅꯈꯤꯕ ꯃꯥꯜꯂꯦꯀꯣ ꯅꯕꯥꯅꯤꯒꯤ ꯂꯩꯔꯤꯁꯦ 3 week ꯅꯠꯇ꯭ꯔꯒꯅ 3 month ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯣ ꯊꯦꯡꯛ ꯌꯨ